Center na paikaliba Indo-Myanmar border fencing amasung free movement regime chana hankhidababu yaningdaba phongdoktuna jo reunification organization jorona mathang thagi tang tara tarukta mass protest rally chananaba thorang tawkre Northeast now na report tawkibagi matungina India Bangladesh amasung Myanmar da leiriba Chin-Kuki-Mizo-Zomi tribe singi coalition body oiriba Aijolda headquarter oiba loop asana handak da pangtokkiba mifam da center gi khongthang asibu akan mamongda yaningdaba phongdokhi mifam adu da kilometer lising amaga chatrung nifo humdoi sangba India Myanmar border paring maroina Mizoram ga tainaba kilometer chamanga ga tara sangba sarukta border fencing gi thabak asana jo miyambu punsina ba khona da kudungcha da bathogale haiba wafam phongdokhi Center ki thong adu yaningdaba phongdoktuna Indo-Myanmar border ga naknana Eastern Mizoram ki Champhai district ta leiba Jokhauta da metara tarukta mass protest rally chananaba amatoina warep lawki loinana rally asida Mizoram amsung Myanmar da leiba jo miyamna saruk yanna basu khangalakle